Kurumjari, ISTV Pau Ming Tabi Basingutam Nauchari, Hanbad Maruba Pau. Ning Tambama the Amata Oibi Saktam da Singer Popum Namak Tingamina Batangai Fadi Haina Minister Okram Ibobina Kargil Dibas Palan Gitarum the Fondo Crate. Manipuri District Tarukta Industrial State Amam Tamnanaba Center Nayare, Amadi, Sarkar Nalpa Crore, Tara Hadaduna Infal Jiribam Lambi Sem Ki Hibawapam TDC Nayaning the Fondo Crate. Pau Santong Pijari Bharat ki mafam ataida pangthokna bagum ngasi Manipur dasu Kargil Bijay Divas Palan gi thoram pangthokre Manipur Sarkar na sinduna Secretariat South Block ta pangthoki pe thoram aduda Chief Minister Okram Ibobi PSAD Minister I Hemo Chandra Chief Secretary DS Punia yauna Civil amati Police ki makok thongba miyoi singna sarugyaki Sri Sri Bal Mukunda Deva Government Music College ke artist singna lebak ningbagi isai shaktuna thoram adu hogdoki Lising Mapal Marbudra Mapal da Bharat Amadi Pakistan Anina Kargil da land Songna Kiba da Bharat ki Operation Bijoy da Mai Pakiba Amade Jati Gidamak Tawai Kat Kiba Numit Adubuning Shingduna Miyamna Makoi Gidamakta Ikai Kumna Utpathoram Aduda Sarugyaki Chief Minister Okram Ibobina Fongdo Kibada Operation Bijoy da Mai Pakiba Made Land Pamadu da Tawai Kat Kiba Bharat Lanmi Singbo Ikai Kumna Utpa Amadi Makoi Mapam da Tawimal Kangbo Utpagi Palan Thoram Pangthokli Lan Pamadu da Sahid Oikraba Bharat ki Lanmi kaya gi manungda lamdam asidagi su thauna pharaba mapari kaya yauke makoina Bharat ki apunba gi saktam ngakpada achoba thodang lauke makoi gi damanga sigi mirol na kaufam thokte haike mahakna makata na haike bada lamdam asida lairiba mipum khudimangna Bharat imagi macha ngaktani Bharat ki amata oibagi wakalon chen minaba tangai fade ngasi pangthokliba palan thoram asina jatiya sibu semgatnaba amata oibagi wasak lominarsi English Machamapal Marbudra Mapal da Bharat Amadi Pakistan Anigilan from the Mai Pakpa Amade Tawai Katkiba Jawan Singidamak Aikone Kai Kumnabu Uchi Wana Panglaki Banning Tamba Sing Ak Pagaloina Jati Sigi Amata Obiki Saktam da Singnarak Pasakti Punamak Aikoi Punna Thingna Mina Batai Haiki. Lang Enkiba Oversin Adida Kai Kumnakupa Amadi Sarandari Katpa Galoina Miro Aikoina Koigi Odam Sing Ninsing Badaka Kare One Hamlakiba Ning Tamba Napa Mazati Sigi Amato Yogi Sakamda Singer Pa Sakti Punama Puna Kanamila Dali Ekoi Bharat Masani Amadi Bharat Ekoi Lepani Masigi Amata Oili Wakalon Asi Hen Session Hananaga Dakar Roy Masigi Kargan Bijoy University Yai Kargo Thawam Asida Atsieka Kriyat Doguna Jati Sibu Singanana Bawasa Lominarasi Kargil Bijay Divas Palana se BJP Manipur Pradesh ne Susinduna Nityai Pachu Thekta leba party asigo office ta pangthoke Thamadu da party ki president TS Chaubayau na BJP ge karmi kayana Laikhidraba Singhi mafamda ikai khumna butke ADC office J Bamna Susinduna Kargil Vijay Divas Thoram ADC conference hall da pangthoke Thoramasida ADC Y Iboyaima additional SP O Major Su Saru Yaduna Kargil Landa Laikhidraba Lanmi Singhi mafamda ikai khumna butke Manipur ki district Tarukta Industrial State Amamam Lingnaba Kendra Sarkar na ayaba pire Commerce and Industry Minister Govindas Konthaujamna Union Minister of State Micro Small amasung Medium Enterprises Minister KH Muniappa Unavada ayaba sipirakpani haina Minister Govindas na phongdokre Minister na ayaba piraklaba district Taruk adudi Imphal West Bisnupur Thoubal Chandel Ukhrul amasung Churachandpur ni lemhauriba district ahungisu athuba matamda ayaba piragani Industrial State amamamgi infrastructure semgatnabagi darkar oiba senphamasi lupa crore tarani senphamasi ki manungda center na chada marifu puthoklaga lemhauriba chada kunna state na puthokani work session sananabagi matangda sarkar na NEC da taksinkhre Union Minister na Fragrance amasung Flavor Development Center lingnabasu in principle yare New Delhi ki Nirmal Bhavan Dalaiba Union Minister Chamber ta pangthokiba mifamaduda Additional Secretary and Development Commissioner Amarendra Singh Manipur ki Industry Director B John Talating Khuma amasung Industry Department ki OSBTS Santi Kumar Su Minister galoina ki Minister Govindas Konthaujamna Baba Kharak Singh Makta Semjil Sajiliba Manipur Panthobi Emporium gi thabak sing su yengsinke thabak suriba contractor na chahi asigo August tha loislak pa phawi manungda thabak loisilhanna ba minister na khanganke
मिनिस्टरना फॉरेन ट्रेड के डायरेक्टर जनरल डॉक्टर अनुप के पुजारी गसु उनदुना इंडो म्यांमार बॉर्डर ट्रेड की पोलमदा टिम्बर यावहनबा अमुक हना निंगसिंख्रे स्टेट गवर्नमेंट टिम्बर पार्क अमा लिंखतुना फर्नीचर ओंथोक्तुना डोमेस्टिक अमसुंग इंटरनेशनल मार्केट ता पुथोकपा ngamnanaba honari haina DG da khanghanke border trade asida nungasu yawhanaba taksinke panbayai manipur gi apikpa masung mayai oiba industry sing marwaina handloom sector chawkhat hanaba manipur gi chief minister na July 19 da textile gi union minister kabru shamba sibrauda chithi duna manipur gi phi sabi singi phibam phagathan bagaloina na thabak pinanaba district mapal pumbagi minimum economic size commercial unit jamag hundra thabak oina pakhat pinabagi damak lupa lakh taruka jamga humbudra nipal dasmik taruk kaithok pinaba project proposal ama thakhrabani project proposal asi mangjongna na ministry of textile da supisin khrabani project asina domestic handloom industry asi commercial handloom industry onthok nana ba pandam thamli TDC की मखादा लेबा मणिपुर ट्रक ऑनर वेलफेयर एसोसिएशन दा थाउ चिंगना बा परमिट यांखै पिरबदे मणिपुर दा थाउ वालहंदबा ngamgani हाइना TDC की प्रेसिडेंट रंजित ना फोंदोखरै ngasi MJ एवेन्यू दा लेबा ट्रांसपोर्टर एंड ड्राइवर्स काउंसिल गी ऑफिस दा पांगथोकपा पाउमी सिंगा उनाबादुदा काउंसिल गी कुलमनी अमदि जीवन न चिंगबा मियोय सिंगना सरुयाके रंजित मखा तारदुना IOC ना मणिपुर सरकार दा साननिंगबा मोंगदा सानदुना लेरे मियाम दा थाउ फंगन बाहायबसी सरकार अमदि IOC का यानाचे सही तौनबदा यावख्रबनी लंबी याबा यादबा प्रजासिंग थाउ निंगथिना फंगनब खोनबा हायबसी IOC की मथौनी नेशनल हाईवे 2 दा थाउ चिंग चटपगी मौता नेशनल हाईवे 38 ता थाउ पुब करी सुकायदे मणिपुर सरकार ना गाड़ी यांखै के परमिट पिरबदे मणिपुर दा थाउ लेपतना फंगन बंगमगने IOC ना सरकार अमति मियाम दा सानबगी मतम हेले हायबा वाफम फोंदोकी NH 37 दा गाड़ी यांखै की परमिट पिगेरा चाम की परमिट पिगेरा अंडर द मणिपुर ट्राउन्स वेलफेयर एसोसिएशन मतवागी मखादा सेनवी नमता कोई गाड़ी परमिशन पिरगदी विदिन 2 मंथ्स कोई गाड़ी सिंग तो लोइना कोई थाउ सिंग ngamnaba कोई पुथोके यामदरदा गाड़ी यांखै की परमिट पियो बको चिकनी यावगेना अदुगा केनो खुदिंगी कोई एस्कॉर्ट खुदिंगी चलगा कोई थाउ पुथोके रामनगर दे हांगेरा एनी गुवाहाटी दे हांगेरा तिनसुकिया दे हांगेरा एनी वेयर हालो अदु तौबदु बाया सिलसर सकने कोई बाया जिरिबाम सकने बा कोई 39 ने कोई सुजा चलो 39 चलो TDC की अथिंग ngasi su dum leiri अथिंग बसी लेइसी मरकता कइमो ड्राइवर सिंग असि अना थोपदा लुपा लाख मंगा पिगदमनि हाइबा दुगी कंपेंसेशन हम सुलै मदुसु असो एंगा थोपो मतलब ओनर सिंग ड्राइवर सिंग पिगदवनी अना सिकी खर पिरग तोपो यारोय ड्राइवर सिंग TDC लेंगाय द मदुगी प्रजावान बे यारोय अदुन हुजि ngasi परमिट पिरसु अकोय हयिंदगे द प्रोसेस द होगा गाड़ी अहन बलेगा कोई गाड़ी यांखै द पुथोगनी अमरमदा वर्क्स डिपार्टमेंट के एडिशनल चीफ इंजीनियर तेम्बना इम्फाल जिरिबाम लंबी सेम्बदा लुपा करोड़ 10 थादख्रे हाइबसिगी चपचाबा प्रमाण पुथोकपा मथौ ताई असोगी आनबा सेमफम थाददुना सेमकी हाइबसिगी अचुंबा प्रमाण लैरबदि TDC न लुपा करोड़ 10 हापलगा पुन्ना लुपा करोड़ कुन पीगे हाइना एडिशनल चीफ इंजीनियर की पुंगनिंग चिंगसिनके तेम्बना लंबी असी ट्रांसपोर्टर सिंगतानरगा सेमकी हाइबसी युमफम यावदबनी TDC न नुंगना चिंगबा पुथोक्तुना लंबी असी सेमकीबदि लै मसिदा वर्क्स डिपार्टमेंट तगी करिगुंबा सेनफम अमता लौखिबा लैते प्रजा सिंगी खलगा लंबी असी TDC न सेमकीबनी हाइना रंजित न फोंदोखि तेम्बना TDC खंगदरबा सेंगना TDC हाइबियो TDC पानिंद्रगना होगोपिरगो TDC पानिंद्रगना होगोपिरगनु सेंगना TDC हाइबियो मा एडिशनल चीफ इंजीनियर म ओरगदि अकोई TDC जी खंगमदबो माले लुपा करोड़ 10 सिनी मनुंगदा अकोई लुपा अमदा फंगबसु लेते मणिपुर कांग्रेस ना चाही 12 शासन तौरपसिगी खुदोल ओइना स्टेट असिना इंडिया के स्टेट खुदिमक्तगी सेंजा थुमजा अमदि मियोइबगी हक खोंगाउनबदा मकोक ओइरे हाइना बीजेपी मणिपुर स्टेट की वांगांगलोय वाइ नीलमनी नंगासी पार्टी असिगी ऑफिस ता पांगथोकिबा पाउमी सिंगा उनबदा फोंदोखरै पाउगी मिफमदुदा पार्टी असिगी मीडिया सेल की सेक्रेटरी एल बसंता हानगी मिनिस्टर गामुमै कामैना सरुयाखे एल बसंतना भारतता हौजिक सरकार पाइरिबा कांग्रेसना मखोइना सरकार पाइबा स्टेट खरदा फूड सिक्योरिटी ऑर्डिनेंस चनहनगनी हाइना लौखिबा वारेब असि इंडिया की कॉन्स्टिट्यूशन बु खोंगोइनबनी मसी सेमदोकनबा इंडिया की प्रेसिडेंट दा ngarang ayiba चेरोल अमा थाखरे हाइके
Gamai Kamaina state government na matamga chanaba land use policy shamdabana lamdamasi da wato kaya lakna bagi maram ama oire sarkar na mi chilaba imphal manung da semga chagat bagi mingda yum kai thugai duna laifam chapam lehendaba habasi sasan haitabagi khudam ni haiki Judicial Academy says that Simon, the Portman, the Masi, the Noising sing the Hagan sing the Nata side, the spokesman hiking of the Judicial Academy meetings have yet. Other Hanata Nagari will not arms on the toll was together the Pata, together settlement, Patadi, settlement period. That's all of the high court the status quo Tamo was in question. That's all in Mugagi, like from the sector people of promotion, Sakana, the top. Party ki wangang loi nilamanina security force singna state government ki lengak sasan haitabagi khudong chabalog duna praja singbu halle matam chana chumthok hodrabadi lamdamasi mioiba praja sing leibada khudong chadaba kaya mayok nagani haike sarkar na senja thumja da tawringai da praja sing ka hena awaba khudong chadaba nanghalle masigumbasi praja sing na para tambiba matam oire haike ising lambi thong iram nala amata maintain tongnaba policy amata leite PDA amadi town planning maming tagi oina leire harega tika tongnabagi lambi ronda mai uchinduna leire national highway anida lambi scheme nabagi laphaliba thorang singasi oiroidaba ngahaktani mamanga prime minister home minister donor minister loinana handak tasu defense minister lagne harega lambi semba loshillagani haibatamak Hairambani, Adubu Lambi, Fivamdi, Hanigi Hamu Hamuni. Jarkiba Tankungi Nuntilda, Infal East Police Commando na Hatadaleba Orion Hotel Mamangdagi Fare Hariba, Takelmayum Ibomcha Elias, Kaka Chahiyankai, Apopolai Kidrabati, Babu, Nongren Maningleka Digi Hariba USC, RPF Amadi, Masigilan Mishangro, PLA Karim Mahiram Amata the Marilena de Haina, Aina Tinkraba, RPF Department of Publicity Chip, Bankimna Hadrok Patero Amanhari. Sericulture ke inspector kun amadi FO kun ga humdoi gi contractor matam sangdong na bagi damak parikha pangthokrabasu ngasi phauba haidoktana leibapu yaning da bafongdoktuna ngasi sangai patta leiba sericulture office mamang da wakan mifam chathakre sericulture inspector and farm overseer DPC first candidate action committee gi secretary na phungdorokpada apunba post marifu mathoigi contracta matam sangdokna ba parikha pangthokraba matungda atai atopa post sing fal lauthokraga FO amati inspector gi phamgi damakta de parikha singa sipauba haidokpidre athuba matamda mari leinaba singna parikha si haidokpiduna sericulture chawkhat hanaba khonabada mateng pangbiu haiki maru oibadi department sida hoji technical person especially FO haiba sericulture inspector haiba ashi what padigi hoji se first phase asi mapung phana chathabani habisi mayik sing leibani maramaduna ngasi sericulture training lo PGDS loikraba mayam amadi FO gi training loikraba mayam leiri masi sarkar na athuga matamda result se haidok le heraga mokoi sibu field da thabire heraga sericulture asi ngasai manipur gi amata oiraba laira bisingi senthok lambi oiba sericulture ase mapung phana achoba industry ohanse habisi ngasi gi dharna phamiba DPC mayam asina सरकार ने अपील तौजबगा लोइनना होगी धरना से पंगथोकजबनी लंफेल प्राप्त लेबा PSED की कम्युनिकेशन एंड कैपेसिटी बिल्डिंग यूनिट न सिंधुना इम्फाल ईस्ट डिस्ट्रिक्ट सिंगे प्रधान सिंगे ओइबा निर्मल भारत अभियान के सेंसिटाइजेशन प्रोग्राम अमल लंफेल द लेबा CCDU की ट्रेनिंग हॉल द पांगथोखरे थोरमदुदा इम्फाल ईस्ट की जिला परिषद के अध्यक्ष के तोम्बे मणिपुर स्टेट पंचायत परिषद के प्रेसिडेंट इतोबी अमदे CCDU PSED के डायरेक्टर L स्वामीकांतना थोरमपु सिंगोई के रिसोर्स पर्सन होइना डायरेक्टर स्वामीकांत यावना तोंगान तोंगान बमियो सिंगना वांगां के थरोंगे चीफ गेस्ट ओइखिबा अध्यक्ष के तोम्बिना खुंगंगी लमसिंगबुलु नाना थमदुना मसामौ फबा सोसाइटी मा ओहन्नबगी पांदमदा सरकार ना प्रोग्राम असि मपुंग फाना पांगथोकना होनाबदा प्रधान सिंगना अचौबा थौदांग लौबियो हाइकि खुंगंगी लमसिंगदा चिंगबा लेबा प्रजा सिंगदा मति हाउस होल्ड लेटरल सागदब इंडिविजुअल कोइगी कनोसिंगदा हाउस होल्ड कांगु सिंगदा अखोगी अवेयरनेस फंग प्रधान सिंह मखाताना पुनः खंगिनबगी पांतम से लेरकांदा सिगी स्कीम से माइ पाना संसिन बयानरब प्रधान सिंह अहानबगी ओइना कोइ अवेयरनेस पांगथोकपनि प्रधान सिंह या मपुंगना मसिगी दायित्व लेना हरिबा मोदकाय फमसाना थमननबा मदि अमांग सोय
Pamsana Tamnaba, Makumban, Pamla Tamnabagi, Tantuliba, Skim Sida, Lansing a silver roll the money. Manipur Sarkar na Sanakonung Lokshin Bay Arroy Haiba Dabida Chatar Pakongzang Nasigatana Namit Kuntragamangani Shukre. Nasi Palace Compound the Leba Sanakonung da Nepra Menjor Pukrimapal Women's Voluntary Association Sanakonung Semgat Sagat Loop Amadi Utra Sanglen Gimio Sina Kongjang Jangsin Cape. Association की मरुएबा म्योय अमा ओरिबा PH सनालेम्बिना सरकार की फिरेप अथुवा मतमदा फोंदोकदबनी हाइकि मखोसु वारी वाफों खुदिमक्सी मखोय खंगद्रबरा हाइबगी वाफमसे थमजनिंगी अन मरमदुना हारिबा सोंगाबोलसे सरकारने लोकसंगनी हाइबा वाफमसे अखोय नेप्रामेजो पुख्रीमपाल वुमेन वॉलंटरी एसोसिएशन की अखोय नसुंया याजनिंदे हाइबा वाफमसे थमजरी थासी की तांग कुनगनी थोइदा RBI साननबगीदमक मंत्री पुखरीदा थोखिबा थौदोक मरी लेनना फाखिबा इमाम हाफिज अबुल कलाम मिचमने ngasi फाबुगी मनुंगदा महक थादोरक्त्रबदी हयेंगदगी हौना अकनब खोंजंग चंगसिनगनी हाइना मुस्लिम लुप मंगाना दाबी तौख्रे ngasi Manipur Press Club ta mayang Impal Muslim Welfare Association Jamaat Ulama I Manipur Amuko Amso amadi Manipur Muslim Welfare Organization ki luching basing na phongdo kibada handak Manipur government na chathar ki bathong adu Impal City da Muslim leibe yaroi haibaga chap manaba mot thong ni Thawong asiga mari leinana phakiba sing athuba matamda thadokadabani maroina Hafiz Abul Kalam mayang Imphal dagini Mantri Pukri ki masjid ta miyam Quran tambina bagidamak nek tuna thamba miyoi ni mahak miyam gi ihau atuda saru yabasu leite lanjada ba miyoi ama phaba haibasi Muslim pumbana hakjina lawi hiram sig mari leinana akan ba khongjang changsingani phongdoki athuba matamda meeting aba tawni Muslim sing ba bang sing recognizing mem sing कई मुद्दा तो बता रहे थे कोई सेंट्रल दा जमेतुल मालेरी प्राइम मिनिस्टर लेरी प्रेसिडेंट लेरी मायाम सिंसदा वोका लगा कई तो यागे Engineering Department Mari gi ahang bapam Maripu Mari MPS sina logani haina thorang torliba asida reject torkiba candidate chani ga taru parikha thaba ya halu natrabadi ain gi mateng loragani haina All Manipur Guardian Association haikrai Manipur Press Club ta paugi mifam pangthokpa paugi mifam amada saru yakiba singna UPSC ki guideline da final exam thaba candidate sing parikha phamba ya hale pangthokadoriba parikha asigi su final exam thaba candidate sing athuba matamda parikha Pamba Yangadabani, Natrabadi, and Gimateng Logani Haki. Masayista acknowledgement already piraga complex submission si ayamba tantra mga kung na samito buhay kaya buhay mo matanda makoy acknowledgement di PDA adu busam sadra kaya di applicant kaya makoy da paika last semester se paika se hidok tabi na marong oiraga makoy da certificate se enforce over mang kidreba adu bu hausiti mo ayamba na certificate se mo makoy ta buhay na lay just when rejected the step part that 15 the when rejected the state here city matung within a week da ya man no process da ga loide mo adu submit on the no ko hajar go matam su ko ya director ade da acknowledgement pi da banina pi badam mo na acknowledgement pi da banina ya ga dia sing applicant sing se certificate se submit on be han miraga mo ko to pekha ta han be ya me no sa sing to pi go sing ko hajar Commando na KNFN gi salkai thang kipjan kauba sugnu seraulam khaidaki mioi ama thangal bazar dagi phare haina Imphal West ke SP na thorokpa cherol aman hairi Mantri Pukrida Sagaliba New Secretariat Thabak Subaya Sinmi Ama Chingnaningai Oiba Mongda Ishingda Taduna Siramle Laikidramamio Adudi Ajak Sek Jahikun Apokpa MD Motihar Assam ke Dubri District Tagini ISTV na Mafamaduta Phangba Pauda Laikidraba Ajal Sek Simplex Project Limited na Suriba Thabak Asida Hapta Amagi Mamangdagi Mafam Asida Lektuna Thabak Subaya Rokpani Mahak Ngarang Nungthil Pung Anirom Tabadagi Thiba Khangdana Lakpani Haina Thabak Sumina Basing na Phongdorki Ngasi Nungthil New Secretariat North Block ke ground floor da ising tungduna leiba mafam amada tauduna leirambani asibag jang hangang police laktuna postmortem gidamak lokhatkre police na case ama lokhatuna mahakathabak suminari ba labor sing wang pahung tauduna makoi bu hayang police station da laknana basu khangalamki Nakalamaromda, Misi asi matau karamna thokibano haiba chapchana khangdrabasu asi bhagjangi oithangba nakongda I taramki amade mahaki masada taragumbana khetkibagi I thokpagi dakphong kaya suleramki
Samurong Nagar Panchayat ki chairperson Hemabati amadi councillor Sakhen Bina media da panchayat asigi BPL card holder chamaga yankhai gi cheng MLA na phangandre hai ki bawa phamadu aran bani haina wangoi kendra ki MLA lukhoina maki quarter da pangthokpa paumi singa unabada phongdokre Samurong Nagar Panchayat ki makhada laiba fair price soap rationing agent ki mihuching amadi Nagar Panchayat asigi tongan ba wat singi mihuching yaw ki ba pawi mipam aduda agent singi mihut M Ram Kumar na Panchayat asing manungda PDS ki polam phangde haibasi laibak thibani mamangi MLA na piram daba polam kaya handaki MLA sina changnai na piri haiki Samurong Nagar Panchayat di MLA ul khoina hekar kodagi mamang dawda tawbi ba maungda singsi ni su PDS ki polam si ala babu yauna leptuna dire sigumba namda phajana sathari ba banusida kana umba rajniti ki purni gharana kunjalaga Niamda lana pautupa je masi kuimaji Tongan ba agent sing na phongdo khibada pot yen bagi matangda ku pamarol khangning labade agent na traga nominee da unabi haike MLA lukhoina panchayat asigi BPL card holder chamaga yankhai gi cheng chingthok khibalaite BPL card holder chatruka tare ki phangpham thokpa cheng sing matam chana beneficiary sing da yohon ki cheng mang ki haibagi matangda panchayat ki mayor sing da MLA na ki han khibalaite panchayat asida kendra gi oina cheng yoram drabadi mari lena ba agent sing da lokhat pam thokpa action lokhat kani haike ki halagle numene ka kuni hadu cheto e hana haiba chairperson Hemapati na ingonda phone to khibu su leite aina su to khibu su leite masidi ayu jet man na ba ko ralti khu bo mi nga loina na ayu badna pili na ba hona bani haiba 150 BPL additional card holder singsi ai masak khangde tawodabu Wangoi kendri pibam thopa apunba BPL card holder satru katare kidi ai matam chana chingthoktana particularly samuro khatana te whole wangoi kendra sigi polling de leriba rationing agent singi khuthanga manwana phangom thobo beneficiary singa matam chana phangan ki Palel dagi yamlaba draka kona na fakiba army gi colonel yauna mioi taret bel da thadoki baga mari lena na home minister amadi case asigi ayoda matik jaba action lokhalu haina students league manipur na ngasisu mafom kaya da khongjang changsin kre CBI na hana payu yakhidraba case asi amuk sarkar na achauba maral amaloshin bayana na ba lautuna ba amagaloina na CBI da sinaragani lauthorok pasi yaningde league asina makata na akan ba khongjang changsin khigani hari Mapalamgi miyo singna Manipur da yoliba ice cream amade burp sing niyom chumna yolibra haina Joint Committee on Inner Line Permit ki students wing na yengsin baga loina na masigi sample sing state food testing lab ta thabagi thabak hokre students wing gi convener angambana luching batim amana ngasi bazar gi akoi beta lairiba mafam sing da ice cream amade burp yoliba mafam sing chatuna yengsin baga loina na sample sing lokhatke khongthang asigi matang da angambana phongdorok pada chanana ba potchai yoliba Singasi karamba company na sabano haibadu chapchana khangde IMC ke ayaba yaude amadi mari leina ba food safety commissioner dagi ayaba lobagi che jangsu pairamba amata thingnade maram kayasi dagi students wing na thabaga se paikhalapani haiki student wing na apel tokjening basi ice cream natna tongan ba asa thakki hiram yoliba khuding mang nai koi hairi ba processing asi sa bata masi hygienic oibra natro oidobra haibagi dugumba campaign amaka student wing na makata na sathara Makatarak pada Desamgi office ta Paumisinga unaba mifam amaso pangthoke mifam aduda makoina Churachandpur parking Thawal parking municipality mamang jiri parking wahemgam lekai amadi M sector maningda tongan ba ice cream yonba mioi singdagi phagalakpa sample sing utke committee ki members singna phongdorok pada Imphal Mayolda amadi tongan ba mafamda nan Manipuri singna yoliba polam singasi chapchaba chechang yaudana yonba loinana makoi ki factory singadu amot pakaya leramba thingna ki phongdoke Makatana state ki oinariba food testing laboratory mathau tawdaba ka loinana supnagi staff anikhak leram ke loinana test tawnaraba khulai leram dabadagi sample sing adu lohau haibaya ki de phongdoki mioi la kaya lairiba lamdam asida mafam asida pusilakliba polam sing potyan yawi natraga yawde haiba khangdok pangamnanaba machine sing amata leitaba si laibak thibani phongdoki
angambana makatana phongdorpada hiram asig matangda Manipur sarkar gi mari leinaba authority na akan mamidyang changadabani haibaga loinana atai yoliba potchai singi matangda su mafam kaya da chatuna check tawba horagani haki tongan ba food safety officer singa paikat na bagi akan ba instruction akan ba thabo adu state government na khot ke dabani amadi masiga loinana student ninga thanjaning basi hairiba mapalam dagi sangjalakwa mitop singa sina imphal mayonda makoi masada makhal amatagi imphal municipality council amadi mari lenaba food safety officer sin piba makhal amatagi license jaudana yamna maning tamna tongning mamongda sangjala ka da mitop mian ja singjina ikoi ko chai sing wan baki thabak tori base masidasu mari lenaba state government na akan mamiang sangadabani komjiba suneng ni sakit thapte Lions Club of Imphal City na sinduna nomagi oiba uchara thabagi camp amangasi baruni chingi akoiba amade sanamhi lining kolda pangthokre camp adu da punna uchara chamangarom thake club asi president Y Santi Kumar amade atai member kunthrarom na saruyake loinana sanamhi lining kol kiong sanana bagi damak lupa lising taraga jamapan supna mangasu kiong saba committee gi mioi singda khusinaram ki hari Manipur sarkar na kaithel phambi masel phuna handuna hatok hannaba sinba thausil khudakta leptuna tungkoiba waroi sin puraknaba all Manipur nupi marapna dabi tawre kaithel ahum asida sarkar na kaithel phambi ima singda namthak tawduna chawkha thawang amadi sahar nalhannaba ki mingda makal kaya gi oidaba thaba kaya chathare ikai ki thadoktuna kaithel da pot yonjabada makal kaya gi chaina sarkar sina phangale chahi kaya gi mamangdagi leraklaba kaithel nupi ki lok Manipur kaithel nupi marup thugaina ba thausil kaya lepalai na chathakibasina ngasidi khaibung tabagi phibamasi yorglibani lisang sinna palakliba sarkarna job security leiba sector sing lingdaba leiramba sumuthat khiba nupi kayana kaithelda senthok lambi thire masi sarkarna ude masi mauta makoina kaithelda sendan pham thikata phamamade rajniti phattaba kok thadare masina kaithel asi kangkhong chaihele hari All Manipur Interstate Bus Association na tourist bus service tawrambadagi winger book tawrukpagi warep hongdokkadabani haina Manipur Interstate Taxi Service Worker Association na phongdorakli jahi kayagi mamangdagi service asi association asina honna jarakbani sinpham asina mioi kaya hingnabagi lambi oiribani passenger singnasu bus counter dagi winger gi ticket lobiganu winger mapu singnasu bus counter dagi winger gi book tawbiganu hari Naga People Front Manipur State Youth Wing amadi Women Wing Churachandpur District Division ki office bearer singi wasak lokre Jingmerong da leba Tribal Research Institute ki hall da pangthoki ba thorum asida state unit ki president Sosol Hona nauna khallaba thau puba sing wasak lokhi ba sing manungda Youth Wing ki president Robert Maram Women Wing ki president ke Henia Lerina amadi Churachandpur District Division ge Jalungthang Wi-Fi yaure MLA Victor Nunglungna NPF asi tongan ba political party singa chapninaba yaba party ni mamangda political party kharana Manipur thugaina ba semba party ni haikhiba singadu haujikti karamba political party no khanglakpadagi atai party tuna lakariba lok sabha mikalda punna chatminana ba thawrang tawri haki Kusinba kothaba pulmak sise kanu tawragadi garme tawguni haibse hoji apni study MP election se mon karma kari mon campaign tawguni wa hai sukhara dum khandam na te kange MP party Manipur integrity thugaga haiba kambu sida hoji board khomba laya makoi sida dun tawdamni kotho muse lagini madu but in heart chungna na te khadum School service tawriba van singi Manipur da leba NRL pamdagi hayeng July 28 ayuk angan badagi hauna thau yengadawri mari leinaba singna matam jana thau loba laknaba All Manipur School Students Transporter Association na khangale numit asida sarkar na matung tarakpada thau pirakpada lobagi hena khudong chana ba wrestling card ama issue tawgani card asisu hayeng lohongna na pakhangale Bisnupur Police na haukiba chayol asi manungda gari huran ba khutpu ama phagat pagaloina na car ma yauna gari macha ahum phangbangam le khutpu asi ke luching badi phabangam dri hari gari huran bada phagalaba chenaba sing adude Junmayum Ayu Max Khan chahit kungani pan apopa Kalimuden Lilong Turel hanbe lare lakpam brojen chahi kunthani thoi apopa El Bokul Nambol Sabalekai Thaimai Karing Pau chahi kulhumdoi apokpa dalmai lengang pokpini makhoi dagi phangkiba gari sing aduna Mahindra scooter ama TBS Wego ama Yamaha amsung Wagon car amani SDPO Hobson Sapamna Miam gi mateng loina na gang khutpu se phagat pangambani haiki Bisong Police na section thorang lakot
गी matong ina yam chawba gari khramba geng kupu amaga mama handa ki hata ji de lokpa mamni Honda Activa white in color number 906 SA 6381 ahong samum somor singhagi mingda leiba kaino thongkha 1 number 4 dagi magi gari si khwarapon area da Marina Spring mineral water gi opposite khamaga tholopda leramdre ena phone amka Bishempur police station gi osida telephonic complaint amka laki gana thibo ma chatha ganda inter village road machul kopi amsum kharapon lona bam hamse da gari si recover to bang ngani masih ikan kana da gari si recover to mato ikan kana da na akoina masida gari bram da chena ga miye musu akoina recover to phaba arrest to mamjagi mamingna Jane Mayung Ayub Max Khan Jai Kunipan lagi draba mapa Muhammad Kalimudin mapa lagi dilong turil han bidegi mathangi tarik kuni July tarik kuni thoi Ayub kung mangam haida magi disclosure Ayub Khan ki disclosure da laila kum brojen na nambo thaba lagai degi laila kum bokul singi masanu pasi ko namu masih lakukan bahkan arrest wa mamzaki Nunggoy lital makhongda mahiroi ama rap tawkhibagi matangda JSC na ngasi tongan balup mera paibi amadi mahiroi sing yawba mifam ama pangthoktuna puna khongjang changsinna ba warep lokre thaudosi da January ba leima pokpam athenba bo athuba matamda medical checkup tawhanba karingba tawdrabadi tongan ba khongjang changsinba haina su yanakre hauji sanabgi paw ngasi sanabagi pauda Kuman Lampak Men Stadium da Imphal East District Football Association sinduna chathariba Maharaj Kumar Ghanendrajit Memorial Super Division Football League ngasi sanakiba ahanba match da Upakyam gaina YOSC Khuraibu goal ani amada maithiba pikre Upagi goal ani adu Kiran amadi Pradeep Kumar na chanba ngamki Imphal West District Football Association sinduna ngasidagi Sekmaigi Kangjebungda Kunlak Suba L Sangita Devi Memorial First Division Football League Hudokre Punna Team Tarana Saru Yatuna Chathagadaba Tournament Asigi Ahoba match ta Wafa Wangoina KKYDA Khajiribu goal Mari Anida Maithiba Pikre Wafa Wangoigi goal Mari adu Kabiraz amadi Sunilna goal amamam chanbangamki amadi L Ajitna Punna goal ani chanduna mai pakibani Bangalore da pangthokiba National Wheelchair Fencing Championship ta Manipur na overall team champion tarakle championship adu da Manipur na gold medal mari silver medal mari aduga bronze medal ani lobangam lakhe maduda W Sahadev na EP individual da gold ahum lokhe Manipur ki ahan ba nupi Olympian judo sanaroi Brajeshwari na laikidabada Social Welfare Minister A.K. Mirabai Devi na thamoi songna nungaitaba phongdorakli amaromda Bharatiya Janata Party Manipur gi sports cell na su awaba phongdorakli Uripok Chess Club na Sinduna Uripok ki Tarang Bam Lekai de Chathariba First State Level Open Chess Tournament ki ngasi sanaki batare Super Round Phawada KH Sanjoyna Puna point kunga mathoi phangduna Mangjil Thana chali Sankarna point Taranipal phangduna ani subada leiri Mangjil Thana chali ba Sanjoyna King Indian Defense ki system da sanaduna Move Nimfuda Nabachandrabu Maithiba Piki Sarkar na Chakri Tombi bu Move Kuntran Nepal da Maithiba Piduna Sankar na Hauji Phawada ani suba position da leibangamli Hauzik ateto pa paukara ngasi Manipur da nupi angang da od nebaki thaudok lepalaitana chathari miyamga miman nadraba chahi kunga taruk muk surabi lesabi ama masagi nupi oibigi jet mangan bikre haina pamising da phongdokre thaudo du da January banupa du de Thawbal district ke Sabram Mayalekai dagi B Samanand Sharma chahi kuntra taruk apokpa B Tomba Sharmani thaudo singasi nungthil punga marom taba doi da khuyathum polem lekai da thokibani thaudo sida January ba B Samanand Sharma Polo Ground Maning Laiba Chak Hotel Amada Cook Oibani Amadi Nupi asi Mamasu Hotel Asida Helper Oina Tabak Tominabani Samanandangasi Hotel the Lakpagi Mahota Tabak Tominari Bi Nupi Adugimayum the Changduna Maki Machanupi da Ising Take Haraga Imungi Mila Tabagi Kudong Chabalotuna Ijat Lokibani Haina Nupi Masana ISTV the Pundorki Aina kanya mabawita cheese sugi daweta
kanu babi to je mo le chu ne ba ina dan pa na lai ga la ga iching tam thakke chine ba ai jam ai ching ga pi ye ba du ga mana khudang pa ya ga phamung da nam dal ne ba du ga mana pa kul pi me pa kul da ina che ga ya ma ba ga lang dal ke ban mana mi tang thu ko no ye tang thu di hat ga ni Manipur State Archive na sinduna maitei puyagi maramda nainagadaba numinini seminar ama Imphal Hotel ki conference hall da haukre haudopagi thoramda deputy CM oiramba Dr. L Chandramani Art and Culture ki director Dr. K Sobita Susarugyaki thoramasiga mari leinana seminar ke khomjin bawarol volume 9 luang lon khongul manuscript amadi Saikom Manjorna iba History of Moirang Kobolairik homsu phongki Hozik ngasinong yoiba ay nga sagi pau ICR lampel patagi phangba pau gi matung ina nga sigi khwaidagi sabgi chang degree Celsius kun ga taruk dasmik nipan khwaidagi ingba degree Celsius kun ga humdoi dasmik ama nungsita yaw sing manil gi chang ayukta chada marputra tare nungthilda na chada mari phumari nongju gi chang tare dasmik mari mm ni Hauser Badamar Pau Amhona Ning Dambamadi Amata Oibagi Saktam da Singnarak Popuna Mak Tengamina Batangai Fade Haina Chief Minister Okram Ibobina Kargil Divas Balan Githoram the Fongtokre Manipur District Tarukta Industrial State Amamam Thamnana Center na Yare Amade Sarkar Lupa Crore Tara Thadaduna Imphal Jiribam Lambi Sem Ki Haibawa Pham TDC na Yaning the Fongtokre ISTV na Pizal Pau Matang Salujare Ming Tabi Basimbam Kana Krumjari